ꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯣꯡꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯅꯕ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯆꯦꯀꯣꯟꯒꯤ ꯄꯣꯔꯣꯝꯄꯥꯠ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯀꯥꯏ ꯑꯇꯣꯏ ꯑꯃꯗꯤ ꯀꯣꯡꯀꯨꯠꯅ ꯆꯤꯡꯕ ꯀꯌꯥ ꯂꯩꯔꯛꯄꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯦꯡꯅꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯑꯁꯤꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯤꯝꯁꯀꯤ ꯂꯝꯕꯤ ꯄꯣꯠ ꯍꯣꯜꯅ ꯊꯜꯂꯦ ꯑꯅꯥꯕꯁꯤꯡ ꯒꯥꯔꯤ ꯇꯣꯡꯂꯒ ꯆꯠꯄ ꯃꯤꯄꯥꯏꯅꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯄꯥꯎꯁꯤꯡ ꯐꯣꯡꯂꯤ ꯑꯣꯖꯥ ꯂꯝꯕꯤ ꯊꯣꯡꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯉꯥꯛꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛꯇ ꯀꯥꯈꯠꯄ ꯍꯥꯏꯕꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯀꯝꯃꯨꯅꯤꯀꯦꯁꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯝꯗ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯆꯥꯎꯈꯠꯄꯒꯤ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯀꯥꯈꯠꯇꯧꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯄꯣꯔꯣꯝꯄꯥꯠꯀꯤ ꯅ꯭ꯌꯨ ꯆꯦꯀꯣꯟꯒꯤꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯔꯤꯁꯦ ꯃꯤꯒꯤ ꯍꯥꯔꯠ ꯑꯣꯐ ꯁꯤꯇꯤ ꯃꯤꯒꯤ ꯂꯩꯔꯤꯕꯅꯦꯕ ꯁꯦ ꯏꯅꯛ ꯅꯛꯈꯤꯕꯁꯤꯒꯤ ꯑꯁꯤꯗꯐꯥꯎꯗ ꯃꯣꯏꯅ ꯑꯁꯤꯗꯐꯥꯎꯗ ꯂꯝꯕꯤ ꯁꯦꯝꯕꯤꯗꯅ ꯎꯕꯤꯗꯅ ꯂꯩꯔꯒ ꯑꯁꯤ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯔꯤꯅꯣꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯥꯎꯔꯦ ꯄꯥꯎꯆꯦꯗ ꯍꯥꯞꯄꯦ ꯁꯦꯝꯕꯤꯗ꯭ꯔꯦ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯑꯦ ꯁꯤꯕꯨ ꯂꯩꯉꯥꯛ ꯂꯩꯔꯕ꯭ꯔꯥꯕ ꯑꯩꯗꯤ ꯂꯩꯉꯥꯛꯁꯤꯒꯤ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯔꯣꯗ ꯑꯦꯟড ꯕ꯭ꯔꯤꯖ ꯀꯣ PWD ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯑꯕ ꯄꯕ꯭ꯂꯤꯛ ꯋꯥꯔꯛ ꯗꯤꯄꯥꯔꯠꯃꯦꯟꯅ ꯀꯗꯥꯏꯗ ꯀꯩꯗꯧꯅ ꯆꯤꯡꯁꯤꯜꯂꯀꯥꯟꯗ ꯁꯤ ꯁꯦꯝꯕ ꯌꯥꯔꯤꯕꯅꯦꯕ ꯏꯁꯇꯦꯠ ꯍꯥꯏꯋꯦ ꯍꯥꯏꯕ ꯂꯩꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯩꯅꯤ IVR ꯔꯣꯗ ꯍꯥꯏꯕ ꯂꯩꯒꯅꯤ ꯏꯟꯇꯔꯚꯦꯂꯤ ꯔꯣꯗ ꯍꯥꯏꯕ ꯂꯩꯒꯅꯤ ꯊꯣꯡ ꯇꯠꯇꯅ ꯃꯤ ꯁꯤꯔꯦ ꯍꯥꯏꯒꯨꯝꯕ ꯑꯩꯈꯣꯏ ꯇꯥꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯁꯄꯦꯟ ꯕ꯭ꯔꯤꯖ ꯊꯣꯡ ꯇꯠꯇꯅ ꯃꯤ ꯁꯤꯔꯤꯅꯦꯕ ꯂꯝꯕꯤꯁꯤꯐꯥꯎꯁꯦ ꯁꯦꯝꯕꯤꯗꯕꯁꯤꯕꯨ ꯁꯤꯕꯨ ꯄꯣꯔꯣꯝꯄꯥꯠꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯒꯤ ꯃꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤꯗꯃꯛꯇꯁꯨ ꯍꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯌꯦꯡ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯒꯤ ꯔꯤꯝꯁꯅꯤꯀꯣ ꯔꯤꯝꯁꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯆꯪꯐꯝ ꯄꯣꯠꯂꯣꯟꯃꯛꯇꯅ ꯌꯦꯡꯉꯨꯅꯦ ꯑꯗꯒꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯑꯅ ꯃꯤꯒꯤ ꯆꯥꯎꯔꯕ ꯖꯪꯁꯟꯒꯤꯗ ꯅꯥꯀꯟꯁꯦ ꯄꯣꯠ ꯍꯣꯜꯃꯛꯇ ꯂꯩꯔꯤꯑꯕ ꯑꯗꯨꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯌꯥꯔꯄꯣꯔꯠ ꯆꯠꯄꯗꯗꯤ ꯐꯤꯗ ꯀꯥꯝꯃꯒ ꯊꯧꯔꯦꯕ ꯃꯣꯏꯗꯤ ꯑꯗꯨꯗꯤ ꯃꯁꯤ ꯌꯦꯡꯗ꯭ꯔꯦꯕ ꯑꯗꯩ ꯍꯧꯖꯤꯛ ꯌꯦꯡꯗꯣ ꯍꯦꯛ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔꯒꯤ ꯑꯗꯒꯤ ꯍꯥꯏꯗꯣꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒꯂꯣꯗꯒꯤꯅ ꯁꯤꯗ ꯄꯨꯔꯦꯝ ꯈꯣꯡꯀꯣ ꯑꯗꯩ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯄꯥꯠ ꯑꯣꯏꯔꯝꯗꯥꯏꯗꯣ ꯑꯗꯥꯏꯗꯒ ꯇꯧꯔꯤꯕ ꯄꯣꯠ ꯍꯣꯜ ꯃꯌꯥꯝ ꯑꯃ ꯀꯣꯅꯨꯡ ꯃꯌꯥꯝ ꯆꯠꯂꯝꯗꯥꯏ ꯐꯥꯎꯔꯝꯗꯥꯏꯗ ꯄꯣꯠ ꯍꯣꯜ ꯃꯌꯥꯝ ꯑꯃ ꯃꯤ ꯀꯣꯅꯨꯡ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁ ꯁꯦꯟꯇꯔꯅꯦꯕ ꯌꯦꯡꯅꯔꯤꯅꯦꯕ ꯁꯤ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯝꯕꯤ ꯁꯦꯝꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯝꯕꯤꯁꯦ ꯊꯤꯡꯖꯤꯜꯂꯒ ꯂꯝꯕꯤ ꯐꯝꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯦ ꯍꯥꯏꯔꯒ ꯁꯦꯝꯕ ꯍꯧꯔꯝꯃꯒ ꯑꯃꯨꯛ ꯇꯣꯛꯈꯤꯕ ꯌꯥꯎꯔꯤꯑꯕ ꯑꯗꯨ ꯂꯝꯕꯤ ꯊꯣꯡꯐꯥꯎ ꯐꯖꯅ ꯁꯦꯝꯕ ꯉꯝꯗꯕ ꯂꯩꯉꯥꯛꯁꯤꯕꯨ ꯀꯔꯤꯅꯣꯃꯦ ꯑꯩꯗꯤ ꯃꯤꯑꯣꯏꯕꯅ ꯄꯥꯜꯂꯤꯕ ꯈꯣꯡꯁꯤ ꯆꯠꯅꯕꯅꯤ ꯒꯥꯔꯤ ꯂꯝꯕꯤ ꯊꯧꯗꯣꯏꯅꯤ ꯐꯠꯇꯕ ꯂꯝꯕꯤ ꯊꯧ ꯇꯥꯔꯒꯗꯤ ꯌꯥꯄꯣꯠ ꯅꯠꯇꯦ ꯎꯆꯦꯛꯅ ꯄꯥꯏꯔꯤꯕ ꯁꯥ ꯄꯥꯜꯂꯤꯁꯦ ꯄꯥꯏꯅꯕꯅꯤ ꯁꯤꯐꯥꯎꯕ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯉꯥꯡꯕꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯛꯇ ꯃꯨꯛꯈꯥꯏꯗꯅ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯉꯥꯡꯕ ꯉꯝꯃꯦ ꯑꯗꯨꯒ ꯔꯥꯖ꯭ꯌ ꯋꯥꯂꯥꯒꯤ ꯍꯨꯟꯅꯕ ꯈꯠꯅꯕ ꯂꯩ ꯑꯗꯣ ꯃꯔꯩꯕꯥꯛꯀꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯀꯩꯗꯧꯔꯤ ꯃꯔꯩꯕꯥꯛꯀꯤ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯀꯩꯗꯧꯔꯤ ꯆꯠꯄ ꯉꯝꯃꯤꯕ꯭ꯔꯥ ꯏꯝꯐꯥꯜ ꯃꯅꯨꯡ ꯍꯧꯖꯤꯛ ꯐꯠꯇ ꯍꯥꯎꯗꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯦ ꯕꯩꯗ ꯂꯩꯔꯦ ꯈꯪꯗ꯭ꯔꯦꯕ ꯑꯐꯕ ꯂꯝꯕꯤ ꯀꯥꯏ ꯂꯩꯔꯤꯒꯦꯕ ꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯤꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪ ꯇꯧꯔꯤꯕ ꯔꯤꯝꯁ ꯑꯗꯒꯤ ꯖꯦꯅꯤꯝꯁ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯑꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯣꯠ ꯍꯣꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯅꯨꯡꯗꯥꯡꯁꯤꯗ ꯀꯅꯥꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯅꯥ ꯀꯌꯥ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯒꯗꯕꯅꯤ ꯃꯤꯁꯟ ꯄ꯭ꯔꯖꯥ ꯁꯣꯛ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯁꯣꯛ ꯃꯇꯝꯗ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄ꯭ꯔꯖꯥ ꯁꯣꯛꯇꯅ ꯂꯩꯉꯥꯛꯅ ꯋꯥꯒꯗꯕꯅꯤ ꯂꯩꯉꯥꯛ ꯂꯣꯏꯁꯤꯡꯅ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯔꯤꯉꯩ ꯃꯈꯩ ꯂꯩꯕꯥꯛ ꯆꯥꯎꯈꯠꯇꯣꯔꯤꯕꯅꯤ ꯂꯩꯉꯥꯛꯇꯨꯒ ꯄ꯭ꯔꯖꯥꯁꯤꯒ ꯑꯐꯕ ꯃꯔꯤ ꯊꯝꯒꯗꯧꯔꯤꯕꯅꯤ ꯂꯩꯉꯥꯛ ꯂꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯁꯛꯇꯤ ꯄꯥꯏꯔꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯣꯏ ꯌꯦꯡꯉꯨꯕꯒꯤ ꯀꯩ ꯗꯔꯀꯥꯔ ꯂꯩꯔꯤꯒꯦ ꯆꯥꯅꯤꯡꯉ ꯆꯥꯎ ꯊꯛꯅꯤꯡꯉ ꯊꯛꯎ ꯇꯨꯝꯅꯤꯡꯉ ꯇꯣꯛꯁꯤꯜꯂꯨ ꯁꯤꯅꯤꯡꯉ ꯁꯤꯎ ꯁꯤꯡꯉ ꯇꯣꯛꯎ ꯍꯥꯏꯕꯔꯣꯝꯗ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯌꯥꯔꯣꯏ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯕꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕꯁꯨ ꯑꯩꯈꯣই ꯌꯥꯎꯔꯛꯑꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯝꯕꯤ ꯁꯦꯝꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯀꯛꯆꯤꯡꯗꯁꯨ ꯉꯔꯥꯡ ꯑꯃꯁꯨ ꯊꯣꯛꯄꯅꯦ ꯀꯩꯅꯣꯁꯨ ꯑꯗꯨꯁꯨ ꯊꯣꯛꯄꯅꯦꯕ ꯁꯦꯝꯕꯤꯗ꯭ꯔꯦꯅ ꯑꯗꯨ ꯃꯌꯥꯝ ꯄꯨꯂꯞ ꯊꯣꯛꯇꯅ ꯂꯩꯕꯅꯦꯕ ꯑꯗꯨ MLA ꯄꯨꯝꯅꯃꯛꯅ MLA ꯑꯃꯅ मागी MLA अमन मागी ओरिबा असेंबली सेगमेंटुगी मनुंगदा नेशनल हाईवे फाउ सेलिब्रा स्टेट हाईवे सेलिब्रा IVR रोड करी लई पुखी क्याम लई को अरेगी वेटरनरी डॉक्टर क्या लई PIC क्या लई लाइक तंबा क्या स्कूल संग क्या लई को मरी ले नोशन क्या क्या लई सिबो
function tawri to do right je mane jing ngi dabani adu MLA amagi kendra MLA le na MLA gi kendra gi akoi gi magi manung sana popi pambi tharme popi pambi tharme do adu gi phim da la ga di yaroi adu bo jing ngam de ba MLA mana mai kendra do mai kendra do mi satellite ji jung ne ai ji satellite kai lu u phame ba kai we abi khang ya ko adu bana MLA mu ui bi manung de gi MLA ui bi gnu aduna ne aduna bi thong myam pun turen kya seli impan turen hugi kom uran biganu namun turen hugi kom uran biganu irin turen hugi kom uran biganu turen khomba khopjula padi matam dar kadon to ngam biu maming degi oina tai pulaga na flag poster ga wu na pai raga thobo MLA mantri akoi ui biganu adu shi ni atbana akoi thamjage aduna ina lebak am chakrupada transport and communication haiba se yamna ko gi ba se mathok tai sini haiba se khang biu aduna phatra ba labi sing mayam punam se semjin biu rabi hek hai roga ko gi unabe chi ba se ba ko thela no ga yem biu se gi se chahi si gi bon ga si gi concrete dot all ga tabne se 40 years kam se mo da wa ha ka na ko gi ili aku lila do ko do na yem biu ka na Narendra Modi na kya mo si gi ji concrete dot na se ma tabne ka concrete road sem le de akoi port hona mal lo na asi bagi thonga na chang ro chang do re ba sima su khang bi wo yo de wa ne aduna ai ha jaw do sai ko sem le da na karan tur ngang bala bak thuai ma phai no chik chen ne ja sim sir ko chok lengi aro khoi gi lenga do sina miam da tabu tabu de ro wa oi de wa ngang miam do aro phara ne na hai bi adum to wo ne gi hekta phara ne oi de wa ngang phadi dana asal kai yim le te le hore ja abda pa khoi ne ba nang la sung da ke se thu ya je le ma ju si thoi ne ba adan oi de wa ngang ba taw de wa ngang ba akoi gi patri mo don jakhe jakhe le ba adu oi de wa ngang ba patri mo don pun bak se akoi phara ni 하나 십동 알라 고피요 오늘 비치면서 나도 이제 핵 khoba khuna ma amta ko hita ek ta ko ya thak chare